ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯌꯦꯛꯄꯤ ꯂꯩꯔꯤꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯣ ꯇꯥꯁꯜꯂꯒ ꯅꯣꯡꯊꯛꯂꯣꯝꯗ ꯁꯠ ꯂꯪꯈꯠꯂꯒ ꯃꯈꯨꯠ ꯇꯥꯁꯜꯂꯤꯕ ꯈꯨꯠꯇꯨꯝ ꯑꯗꯣ ꯁꯠ ꯍꯥꯡꯗꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯟꯖꯤꯇꯥ ꯑꯃꯗꯤ ꯂꯩꯔꯤꯛꯁꯨ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯝꯗ ꯀꯝꯗꯧꯔꯤ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀ ꯊꯥꯕꯜꯅ ꯄꯨꯡꯂꯪ ꯂꯪꯂꯝꯕꯗꯨ ꯈꯨꯗꯛꯇ ꯑꯃꯨꯕ ꯅꯣꯡ ꯃꯄꯩ kaya ꯀꯨꯞꯁꯜꯂꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯅꯣꯡ ꯀꯟꯅ ꯀꯟꯅ ꯈꯥꯛꯄ ꯑꯃꯗꯤ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯅꯣꯡ ꯇꯥꯁꯜꯂꯛꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅꯈꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯅꯣꯡꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯔꯝꯕ ꯅꯠꯇꯕ ꯑꯃꯨꯛꯇꯪꯗ ꯖ꯭ꯋꯥꯔ ꯂꯥꯎꯅ ꯍꯩꯊꯔꯛꯂꯤ ꯑꯗꯨꯝꯅ ꯅꯣꯡ ꯍꯩꯊꯔꯛꯄꯗꯨꯗ ꯐꯝꯂꯝꯕ ꯑꯃꯗꯤ ꯊꯥꯕꯜ ꯆꯣꯡꯂꯝꯕꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯍꯟꯗꯣꯛꯅꯕ ꯅꯪꯗꯕ ꯃꯈꯩ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕꯅꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯇꯥꯎ ꯇꯥꯎꯔꯤ ꯉꯥꯏꯍꯥꯛꯇꯪꯗ ꯂꯝꯄꯥꯛ ꯑꯗꯣ ꯏꯁꯤꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯈ꯭ꯔꯦ ꯈꯣꯡꯖꯦꯡ ꯌꯧꯔꯕ ꯆꯕꯨꯛ ꯆꯕꯨꯛ ꯂꯥꯎꯅ ꯆꯠꯅꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯥꯔꯔꯣꯏꯁꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯗꯨꯅ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯦꯟ ꯍꯩꯊꯔꯛꯈꯤ ꯑꯗꯨꯒ ꯑꯈꯥꯛ ꯑꯔꯥꯎ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯈꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯁꯟꯖꯤꯇꯥꯗꯤ ꯀꯔꯛꯍꯦ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯑꯗꯨꯒ ꯂꯩꯔꯤꯛꯇꯤ ꯍꯧꯖꯤꯛꯁꯨ ꯏꯀꯥꯏꯈꯤꯕꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯟꯖꯤꯇꯥꯅ ꯂꯩꯔꯤꯛꯄꯨ ꯀꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ ꯅꯍꯥꯛꯅ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯅꯣꯡꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤ ꯎꯔꯦꯗꯅ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯔꯨꯅꯤ ꯑꯗꯨꯅꯤ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯕꯗꯤ ꯀꯔꯤ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯇꯔꯨꯅꯤꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯥꯏꯕ ꯈꯔꯅꯗꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯇꯔꯨꯅꯤꯅ ꯁꯥꯎꯈꯤꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯗꯨꯃꯛ ꯀꯥꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯔꯤꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤ ꯃꯃꯥ ꯁꯟꯖꯤꯇꯥꯁꯨ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯕꯅꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯈꯔ ꯂꯥꯛꯇꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯋꯥꯔꯛꯈꯤ ꯃꯗꯣ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏꯅꯁꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯉꯥꯡꯕ ꯌꯥꯕ ꯃꯈꯩ ꯉꯥꯡꯉꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯛꯀꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯕꯤꯔꯤ ꯂꯩꯔꯤꯛꯁꯨ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯕꯁꯤ ꯑꯁꯤꯇꯪ ꯈꯨꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯈ꯭ꯔꯕꯗ ꯁꯟꯖꯤꯇꯥꯅ ꯂꯩꯔꯤꯛꯇ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯌꯨꯝ ꯑꯁꯤ ꯁꯪꯗꯨꯅ ꯂꯩꯔꯝꯃꯨ ꯏꯃꯥ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔꯒ ꯂꯩꯔꯨꯒꯦ ꯑꯗꯨꯗꯨꯒ ꯅꯈꯣꯏꯒꯤ ꯃꯥꯃ ꯍꯣꯏꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯧꯔꯨꯈꯤꯒꯦ ꯑꯗꯨꯗꯨꯒꯅꯦ ꯑꯩ ꯄꯔꯞ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯁꯟꯖꯤꯇꯥ ꯄꯔꯞ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯂꯩꯔꯤꯛꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤ ꯂꯩꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯜꯗ ꯊꯝꯂꯤꯕ ꯀꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯇꯔꯨꯅꯤ ꯆꯪꯁꯜꯂꯛꯂꯒ ꯂꯩꯔꯤꯛꯇ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯔ ꯏꯀꯥꯏꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯅ ꯈꯔꯗ ꯅꯠꯇꯦ ꯌꯥꯝꯅ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯔꯨꯅꯤꯅ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯊꯣꯏꯅ ꯈꯜꯂꯨꯔꯒꯅꯨ ꯍꯧꯖꯤꯛꯇꯤ ꯉꯔꯥꯡ ꯑꯩꯅ ꯃꯈꯣꯏꯁꯤꯡꯗꯣ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯣꯡ ꯇꯥꯍꯜꯂꯤꯕꯗꯣ ꯊꯥꯕꯜꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯦꯗꯅ ꯑꯩꯅ ꯃꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯃꯈꯣꯏꯒꯤ ꯀꯣꯛꯁꯤꯡꯗꯣ ꯑꯗꯨꯗꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯔꯨꯅꯤꯅ ꯂꯩꯔꯤꯛꯇ ꯃꯀꯣꯛꯀ ꯅꯥꯟꯊꯕꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯅ ꯇꯔꯨꯅꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯈꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯅ ꯇꯔꯨꯅꯤꯗ ꯑꯕꯣꯛ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯕꯨ ꯐꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯅꯤꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯐꯍꯟꯕ ꯉꯝꯕꯒꯤ ꯍꯤꯗꯥꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯣꯠꯅꯔꯒ ꯌꯦꯡꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯛꯅ ꯀꯝꯗꯧꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯔꯤ ꯑꯃꯠꯇ ꯆꯪꯂꯣꯏ
ꯇꯧꯒꯗꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯨꯝꯕꯅ ꯇꯧꯕꯗ ꯈꯔ ꯋꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯛꯅ ꯑꯃꯕꯨ ꯑꯣꯏꯔꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩ ꯑꯁꯤ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯋꯥꯔꯤ ꯑꯃꯨꯛꯇꯗꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯅꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯤ ꯐꯔꯦ ꯏꯕꯦꯝꯃ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯑꯃ ꯁꯥꯔꯒꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯃꯁꯤꯅ ꯅꯪꯒꯤ ꯅꯃꯥꯏꯗ ꯇꯩꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤ ꯅꯍꯥꯛꯀꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯩꯔꯤꯛꯅ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯆꯪꯒꯗꯕꯅꯣ ꯉꯁꯤ ꯍꯦꯛꯇꯃꯛ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯅꯤꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯍꯦꯛꯇꯃꯛ ꯏꯁꯤꯡꯗ ꯁꯣꯜꯂꯒ ꯇꯩꯔꯒ ꯍꯦꯛꯇꯃꯛ ꯐꯒꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯆꯜ ꯈꯔ ꯌꯥꯎꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯃꯆꯜꯁꯤꯡ ꯑꯁꯤ ꯅꯪꯅ ꯊꯛꯂꯕꯗꯤ ꯅꯪꯅ ꯇꯩꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯍꯥꯛ ꯑꯁꯤ ꯐꯖꯔꯕ ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯩ ꯍꯤꯗꯥꯛ ꯑꯗꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯦꯝꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯟꯁꯨ ꯊꯧꯔꯥꯡ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯔꯨꯅꯤ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄꯗ ꯂꯩꯔꯤꯛꯅ ꯁꯦꯜꯗꯤ ꯀꯌꯥ ꯌꯥꯝꯅ ꯆꯪꯒꯗꯕꯅꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯅꯤꯅ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯧꯔꯥꯡ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯔꯨꯅꯤ ꯆꯠꯈ꯭ꯔꯦ ꯇꯔꯨꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯔꯤꯛꯀꯤ ꯃꯃꯥ ꯁꯟꯖꯤꯇꯥꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ ꯇꯔꯨꯅꯤ ꯑꯃꯗꯤ ꯂꯩꯔꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯃꯥ ꯁꯟꯖꯤꯇꯥꯗ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔꯒ ꯂꯩꯔꯤꯛ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯅ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯤꯗꯥꯛ ꯑꯗꯨ ꯁꯦꯝꯂꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯔꯨꯅꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯅꯤꯅ ꯍꯤꯗꯥꯛ ꯑꯗꯣ ꯁꯦꯝꯗ꯭ꯔꯦ ꯃꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯛꯇ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯇꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕꯗꯤ ꯍꯤꯗꯥꯛ ꯑꯗꯣ ꯇꯩꯔꯒ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯍꯥ ꯑꯃ ꯑꯣꯟꯊꯣꯔꯛꯀꯅꯤ ꯃꯥꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯍꯅꯨꯁꯜꯂꯛꯂꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯐꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯌꯥꯝꯂꯕ ꯍꯞꯇꯥ ꯑꯃꯁꯦ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯊꯕꯛ ꯑꯗꯣ ꯄꯥꯏꯈꯠꯂꯝꯗꯕ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯔꯨꯅꯤꯅ ꯂꯩꯔꯤꯛꯇ ꯍꯥꯏꯔꯛꯂꯤ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯉꯝꯕꯕꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯍꯣꯔꯦꯟꯗꯣ ꯍꯌꯦꯡꯗꯣ ꯍꯦꯛꯇꯃꯛ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯀꯌꯥꯔꯛ ꯍꯟꯅ ꯆꯥꯡꯌꯦꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯗꯨꯗ ꯆꯪꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯪꯒꯗꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯑꯩꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯕꯨ ꯊꯤꯔꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯑꯗꯣ ꯇꯣꯛꯂꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯅ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯊꯤꯕ ꯉꯝꯒꯅꯤ ꯀꯗꯥꯏꯗ ꯍꯧꯕ ꯍꯤꯗꯥꯛꯅꯣ ꯍꯥꯏꯔꯛꯄꯗ ꯇꯔꯨꯅꯤ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯐꯔꯦ ꯏꯕꯦꯝꯃ ꯅꯍꯥꯛ ꯁꯨꯝꯗꯧꯔꯣ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯊꯥꯡꯖ ꯑꯃ ꯍꯦꯛꯇꯗ ꯅꯍꯥꯛꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯃꯇꯣꯜꯗ ꯀꯥꯈꯠꯇꯨꯅ ꯅꯍꯥꯛꯅ ꯃꯅꯥ ꯑꯃꯕꯨ ꯊꯤꯔꯨꯔꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯅꯥ ꯑꯁꯤ ꯅꯍꯥꯛꯅ ꯍꯦꯛꯂꯒ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯪꯍꯟꯒꯅꯤ ꯑꯗꯨꯝꯅ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯅꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯊꯥ ꯑꯃ ꯆꯨꯞꯅ ꯇꯤꯡꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯅꯤ ꯃꯗꯨꯒꯤ ꯃꯅꯥ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯍꯩ ꯑꯃꯁꯨ ꯆꯪꯒꯅꯤ ꯍꯥꯏꯔꯤꯕ ꯃꯍꯩ ꯑꯁꯤꯅ ꯕꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯊꯥꯏꯅꯉꯩꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯅꯍꯥꯛꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯆꯠꯇꯨꯅ ꯃꯗꯨꯗꯒꯤ ꯍꯩ ꯑꯃ ꯍꯦꯛꯂꯨꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯍꯩ ꯑꯁꯦ ꯄꯪꯍꯧꯗ ꯍꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡ ꯃꯇꯣꯜꯗ ꯍꯧꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯄꯪꯍꯧꯗ ꯍꯧꯕ ꯅꯠꯇꯦ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯠꯂꯒ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯕꯨ ꯁꯥꯐꯣꯡ ꯍꯜꯂꯛꯀꯗꯧꯔꯤꯕꯁꯤ ꯂꯩꯋꯥꯅꯅꯤ ꯂꯩꯋꯥ ꯑꯗꯨꯁꯨ ꯅꯉꯣꯟꯗ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯒꯅꯤ ꯃꯗꯨ ꯅꯍꯥꯛ ꯂꯧꯔꯨꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯤ ꯇꯔꯨꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯛ ꯋꯥꯈꯜ ꯉꯥꯎꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯅ ꯇꯔꯨꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯠꯇ ꯉꯝꯂꯔꯣꯏꯗꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯄꯗꯒꯤ
ꯇꯔꯨꯅꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯇꯔꯨꯅꯤꯁꯨ ꯂꯥꯏꯔꯤꯛꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ ꯑꯗꯣ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯗꯤ ꯇꯥꯏꯇ꯭ꯔꯤ, ꯁꯟꯖꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯝꯕꯤꯗ ꯇꯣꯛ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯍꯥꯛꯇꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯅ ꯌꯥꯝꯅ ꯁꯥꯎꯅ "ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯀꯔꯤ ꯇꯣꯡꯖꯕꯒꯤꯅꯣ? ꯅꯈꯣꯏꯗꯁꯨ ꯑꯁꯤꯒꯨꯝꯕ ꯁꯛꯇꯝ ꯑꯁꯦ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯔꯤ ꯂꯩꯇꯦ" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯁꯟꯖꯨ ꯃꯈꯣꯏ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ "ꯂꯥꯏꯔꯤꯛꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯎꯏꯗ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯆꯠꯂꯣ ꯆꯠꯂꯣ ꯍꯅꯨꯕꯤ" ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯁꯥꯎꯅꯤꯡꯅ ꯂꯥꯛꯄꯗ ꯕꯤꯀ꯭ꯔꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯂꯥꯏꯔꯤꯛ, ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ "ꯀꯩꯗꯧꯔꯒꯦ ꯃꯤ? ꯍꯥꯏꯔꯣꯕ ꯀꯩꯗꯧꯔꯒꯦꯕ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯔꯤꯛꯅ "ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯒꯤ" ꯍꯥꯏꯔꯛꯂꯒ ꯂꯥꯏꯔꯤꯛꯇꯣ ꯄꯔꯞ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯧꯅꯔꯒ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯤ꯫ ꯑꯗꯨ ꯎꯕꯗ ꯕꯤꯀ꯭ꯔꯝꯅ ꯈꯪꯂꯦ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯍꯥꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯁꯨ ꯂꯥꯏꯔꯤꯛꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯃꯌꯨꯝ ꯌꯧꯔꯕꯗ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯃꯥ ꯁꯟꯖꯤꯇꯥꯅ "ꯀꯔꯤ ꯇꯧꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯅ ꯃꯃꯥ ꯁꯟꯖꯤꯇꯥꯗ ꯇꯔꯨꯅꯤꯒ ꯃꯕꯥꯅꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯉꯁꯤꯗꯤ ꯂꯤꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯠꯂꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯇꯔꯨꯅꯤꯅ ꯃꯍꯥꯛꯅ ꯁꯦꯝꯒꯅꯤ ꯍꯥꯏꯈꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯁꯦꯝꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯟꯖꯤꯇꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯏꯕꯤ ꯇꯔꯨꯅꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯏꯔꯤꯛꯅ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯔꯨꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯥꯕ ꯍꯪꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯅꯤꯅ "ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤꯅꯤ, ꯑꯗꯨꯅ ꯑꯩꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯔꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯇꯔꯨꯅꯤ ꯌꯥꯝꯅ ꯋꯥꯅ ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯅ "ꯀꯩꯗꯧꯕꯒꯤ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯅ ꯑꯁꯨꯝ ꯐꯝꯅ ꯇꯔꯨꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯇꯔꯨꯅꯤꯒꯤ ꯀꯥ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯔꯤꯕ ꯃꯇꯝꯒꯤ ꯎꯄꯨ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯔꯤꯛꯅ "ꯎꯄꯨ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ? ꯎꯄꯨ ꯑꯁꯦ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯄ ꯑꯎꯟꯄꯣꯠꯂ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯅꯤꯅ "ꯍꯣꯏ ꯃꯥꯅꯤ, ꯃꯁꯤꯒꯤ ꯎꯄꯨ ꯑꯁꯤꯃꯕꯨ ꯍꯥꯞꯈ꯭ꯔꯕꯗꯤ ꯑꯎꯟꯄꯣꯠꯇꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯑꯎꯟꯄꯣꯠꯅꯤ ꯍꯥꯏꯅꯩ" ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯇꯔꯨꯅꯤꯅ ꯎꯄꯨ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯨꯝ ꯌꯦꯡꯂꯤ꯫ ꯑꯗꯨꯒ "ꯎꯄꯨ ꯑꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯥꯏ, ꯀꯥꯡꯈ꯭ꯔꯣꯡꯁꯨ ꯄꯥꯜꯂꯤ" ꯍꯥꯏꯗꯨꯅ ꯇꯔꯨꯅꯤꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯅꯤꯅꯁꯨ "ꯍꯣꯏ" ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯤ꯫ ꯎꯄꯨ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯇꯔꯨꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯈꯤꯇꯪꯗꯤ ꯊꯥꯞꯅꯔꯤꯕꯅꯤ꯫ ꯎꯄꯨ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯔꯨꯅꯤꯒꯤ ꯂꯨꯈꯨꯝꯂꯣꯝ ꯊꯪꯕ ꯅꯥꯀꯜꯗꯅꯤ꯫ ꯂꯥꯏꯔꯤꯛꯅ ꯎꯄꯨ ꯑꯗꯨ ꯑꯁꯨꯝ ꯄꯥꯏꯔꯝꯕꯗꯒꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯐꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯃꯈꯨꯝ ꯍꯥꯡꯗꯣꯛꯐꯝ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛꯅ ꯃꯈꯨꯝ ꯑꯗꯣ ꯁꯠ ꯍꯥꯡꯇꯣꯛꯂꯨꯏ꯫ ꯃꯈꯨꯝ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯔꯨꯅꯤꯅ "ꯏꯕꯦꯝꯃ, ꯃꯈꯨꯝ ꯍꯥꯡꯗꯣꯛ, ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯄꯥꯏꯔꯨꯅꯨ, ꯃꯈꯨꯝ ꯍꯥꯡꯗꯣꯛꯀꯅꯨ" ꯍꯥꯏꯗꯨꯅ ꯇꯞꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯁꯨ "ꯍꯣꯏ" ꯍꯥꯏꯗꯨꯅ ꯃꯈꯨꯝ ꯑꯗꯣ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯔꯨꯅꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯅꯤ ꯂꯥꯏꯔꯤꯛꯅ ꯍꯜꯂꯛꯂꯤꯕꯗꯨ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯠꯂꯕꯗꯤ ꯑꯎꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ, ꯊꯤꯛ ꯅꯣꯛꯅꯕꯤꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯣꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯅ ꯇꯔꯨꯅꯤꯒꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯇꯔꯨꯅꯤꯗ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫
matam aduda tarunina yaudi karaidagi lairikno madudi thaina akhoi pai pu singna loina mak loksin khrabani akhoi ragadi paihodi haiduna tammi adubu lairikti thajaramdi maramaduna upu adu hangdoklaka kari yauriba jano haiduna yap yengningki matam kharagi matung taruni taibangpan thadokri mahana taibangpan thadokhiba aduta lairiksu tarunigi mathau mangam pangthok riba adu mahaksu lakli aduga mahana tarunida thamlamba thajaba do pungmang mangkhri asumna tawduna imungi hairidi tarunigi imungi miyoi singna lairik pu lakpu ubaduta mahakpu imungda yamna sanghan ningkhiri mahaki oiriba mawong matau aduta adubu laikhidraba taruni aduka mahaka yamna tunna tinnakhiba aduna changhandabu sungamdaduna adumak changhalli masiki matung lairik imung aduki mi komba tanja yenglaga mahak tarunigi kada parap changlakhi aduduga mahangna upu ado hangdoktuna kari yauribano haiduna yengli asomna mahana yenglingai tanja aduda chakchanglomdagi kanano miyoi ama tarunigi kada karano machangkhre haiduna mahak parap lakli matam aduta lairikna upu aduki manakta leplaga upu aduda nalaga leiramliba aduda chagakliba aduna aima leiri nangi du kaidoribano haiduna hangakli matam aduda lairikna abonga leiramba ka se yam nungsi haiduna ai yengamlibani haiduna khomi masidagi nupi aduna ho phare adudi asomna haramlaga mahak adumak chatkhri masidagi lairiksu kuina pantharamdri mahaksu mayum lomda adumak halakli matam adudana kamdauri somda oloi yaukhiba mi sing adu mathang yumda hanakri amati yumda tawudaba thabak sing pangthoknari lairikti mayum hek jobaga mahana tuminna pabukta yapsanduna porakhiba lairik ahum ado mathang kari lairik manungdi yauribudu kari mayekno kari lairik no haiduna mahana yengna bagida makta mahaki kada tuminna lairik ado phakthokpa harukli matam maduta lairik adugi manungda yarom libasing asi mahana yamna pamjaba adu ngaktam oiramkhi matam aduda lairikna khanglei madudi taruni hairiba maibi asi ayambana black magic tawba nupi amani haibase matam aduta lairikna mahaksu ngasidagi tarunina taromliba thabak adu mahaksu tawragi aduga mahak nuknariba miyoi singasida laman khumlage haiduna khankhre lairikna adumna sodana khalakani haibasi tarunina khangli maram aduna upu adu paiba matamda tarunina lairikta paidana bagida yamna kanna haikhibani aduda lairikna tarunina adumna paidana ba hairakpaduta mahaksu chingnaman khibadagi mahakna tumina laktuna upu adugi manungdi yauribado kari no haiduna mahakna atamna laktuna yengsin khibani natrabadi taruni sikhrabasu lairikna tarunigi mayumda lakadaba natti tarunigi manakta mahakna tatna lakhibadu tarunidagi kanaba khar lawnaba amadi lewa mantra sing lawnabagida thawona lakhibani adubu madugi maramda wa hai hawdoklubaga tarunina atopa wafai amada hektama puthokhibadagi mado hawdokhidabani matawa sumna lairik mahana pamjariba thabak sing atu hawjikti lairik aduda loinamak chawrabanina thabak ado hawrage haiduna khankhre masigi matung lairikna lairik singdo mathang asum jengnakpada khara paba aduga khara supikpa lairik ama yauribadu maruda mahana pamjariba singdo loinamak yauri maruda yauribasi kanagumba miyoi amabu mahaki lewa mantrana mi ado mikup kharagi oina sijinnaba yagani haibasini aduga tawgudabadi maduda mahakna pamjariba haibadi mi adubu mahakna sanaduna sijinnaduna thamgaduriba miyoi adugi masaktu ningthina yekadabani aduga mahaki yek salai maming matha punamak thagadabani haiba wafam thanamli madu punamaktadi liriktadi yamna laikhraba thabakni maramdi mahak mahausadagi hauna lai yekpa yamna hairakhiba maramna masidagi di mahangna ngasigi numit asida asigumlaba thabak asi mahana tawsira haiduna khanki adubu lewa mantra sing asi mapung phana haitringaida thabak atu tawrubada mahak mai pakloi haibasi mahakna khangbadagi lewa sing adu hana phakhigi haiduna khalli asamna tawduna hariba numit asidagi leirik magi kadagi sughen hentokkhidri
ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯇꯣꯛꯇꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯑꯁꯨꯝ ꯄꯥꯗꯨꯅ ꯂꯩꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯟꯖꯤꯇꯥꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯁꯟꯖꯤꯇꯥꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯍꯧꯖꯤꯛꯇꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯊꯤꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯄꯥꯈ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯄꯔꯤꯈ꯭ꯌꯥ ꯊꯥꯒꯗꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯥꯏꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯟꯅ ꯄꯔꯤꯈ꯭ꯌꯥ ꯑꯗꯨ ꯊꯥꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇꯥꯏꯇ꯭ꯔꯤꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯍꯧꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯁꯥꯒꯠꯂꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯁꯤꯡꯁꯤ ꯔꯦꯀꯣꯔꯗ ꯁꯥꯡꯅ ꯂꯧꯕ ꯉꯝꯖꯗ꯭ꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯥꯡꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫